नीतंबिनीम ओम सिद्धिदात्री ध्याय ओम ओम देवी सिद्धिदात्रे नमो ओम ह्रीं क्लीं ऐं सिद्धये नमो ओम सिद्धिदात्री देवी आगच्छागच्छ योतिस्तु योसन्निहितो भवो यावत् पूजा करिष्यामि तावत् त्वं सन्मुखो भव ओम सिद्धिदात्री देवी नमो ओम एते गन्धपुष्पो धूपो दीपो फलो तंबुलो ओम इदमर्घं इदमाचमनीयकं ओम सिद्धिदात्री देवीभ्यो नमो ओम या देवी सर्वभूतेषु मां सिद्धिदात्री रूपेण संस्थिता लाइफ से मटे मटे था सिर्फ मते मते
ngasi aribam sagai ge ani suba chak chanaba akhoi ge dibong ge ipando narari sarma ge Sri Radha Govinda mando pasida mayam punamak lengbi rakuna leire akhoi ge mifam ju hodok sare asiga chak chanaba mifam masiga iroinana akhoi ge ahan ba speech अखोई के अरिबंगे अपुन मसागई के प्रेसिडेंट होइबिरेबा अखोई के तादा पचाव जिरिबम दगे तादा गुनेंद्र शर्मा दगे वाही खरा ताबिशे हमगा कोनना श्री राधा गोविंद की मंदिर ममांगदा कुल देवी पूजा तौजरगा सिंजे लांगजरिबा मफम मसिदा लेंबिरक्लिबा अहल लमन लाई गुरु इसिन नाउसिंग इसे इसन आगे इखा ताबा आंगांसिंग मयाम पुनमकपु अहानबदा पुनमकपु खुरमजरी हौखिबा चही चौराकना फेब्रुवारी की तांग 13 दो इरंगदो माले 13 ने खले मदुदा अखोगी बिसरुप अमदी मधुचंद्र अखोगी इसिनाव मयाम सिंगसिना सिल्लांगजरगा ममांगदा पांथोखिबा मधुगी मतुंग हंदकी अनी सुबा मसिदा ngasi asi पांथोकचरी मसी हंदकी चही अमसिगी मनुंगदा अखोइना जामना अहेनबा अथोइबा करिगुंबा सागैगी ओइबा कया तौगेना खलमी अदुबु मतमगी मतुंगिना खुदोंग चादब खरदगी तौबो ngamjagide ख्वाइदगी मरु ओइबदी आइना पामजरमबदी सागैगी ओइबा पुरोन नि लारिक अमा पुथोकचबो पामजरमे अदुबु इचिनाव सिंग मयाम सिंगना अदुगी मिंग नुंग करी करी मयाम दो थागत पिरक्तबा अमदी अखोइनसु जामना हेंजन्ना मदुदा मी खुदिमक चटलगा उन्नबगी खुदोंग चाबदो फंगिदबा मरम मदुना मदु पांगथोकचबो ngamjagide मदु मयाम पुनमंगना आइना खंजरिबा दो थुंखिद्रे अदु अखोगी निंगमदबा हाइबा तारे दु मथंग अमुक तौनबो होनसी कनागुंबना इचिनाव सिंगना मिंग कोनना लैखिद्रिबा अहनसिंग अखोगी इचिनाव सिंगी पोकपा पोकपिरंबा मयाम पुनमक अदो अखोगी सिंगिरबोंदा हारगना हौजिकसे अइना खंजबदा हकुमगी ममांगी चहीदसुना हाइजखिबदुनी नाउतुन हाइना लैरंबा इधौ अदुदगी मखा थंगबसिंगदो मथंग मथंग लोइना मुतंग पिबिरो यारगदी मदु मयामदो कंपाइल तौजगे
अदुगा अरिबम सागेगी लेरिबा लखीपुरगी मयामसिदगिसु अदुगुम मयाम अदु पामजै मसे अखोइना थमहौरगा तुंगी अंगांगसिंदा कानगदब ngakतनी हौजिक्ति अखोइना मदु थममद्रगदी कनामत खंगदे ममांग सहीदा कुलदेवी लई हाबसे कनामत खंगमदे अंकोइसे करंब सागैनो करंब अरिबमनो हाइबा मतमद कनामत खंगदे अखोइसे तंपाकला लाटपमनी हाइना इ मतमदुदा हाइजरम अरिबमदा तंपाकला लाटपम लई विष्णु लाटपम लई अदुइदी सगोलोय लाटपम लई सुमाइना मखन अहुम थोंगना लईबा असिदा अखोइसे तंपाकला लाटपम अरिबमनी हाइबसे कनामत खंगमदे अदुबो तिनरगा sak unaraga sakhang mai khangnaraga mayam si loina khangnarak pangakani nungsi chanaba haibadu hengalai maram maduna onkoina asiumba ase onkoigi bisarup amadi atai isinau sing Madhuchandran singma mayam singna ahama singi langjere tarukba ase ini yam thagatsani yamna nungaije de hojikti mathang jirida amuk kaino tawre ngasi se mathang chahidudi amuk aina pamjabadi लखीपुर माइकईसीगा अमुक थमजब पामे एनी मफम दो वैसनो मांदो मयाम लेनरी लखीपुर माइकई थमजब पामे अदुगा अतैदी थोइदोकपा कैनो लेजिदे मयाम से जारिगैदी सगै चकचानबसिदा लाक्पीबा आइगी मिंग अरिबम गुनिंद्र शर्मा आई एक सर्विसमैन ने आई हौजिक हौजिक मयामगी ओइबा सोरात कर्मा पंडित की थबक हाई तारे को असे तौजरी अदो अतोपा कैनो लेजदे हौजी अदो तौजरी ओ आई मिंगी अरिबम नरहरि शर्मा दिबोंग मय लेका आई मिंग नीलचंद्र शर्मा आई अपोपना अरिबम कन्हाई शर्मा दिबोंग मय लेका आइगी मिंगना अरिबम मनी शर्मा कवे आई जयपुर आसाम जयपुर की ने आइगी पोपा हन्ना तोम्बी शर्मा कवे इबदौना लाला शर्मा कवे आई जयपुर हाई आई खजिकतंग डिटेल्स होइना पंजननिंगदननि आइन तौजरिसे आई मिंग अरिबम गोपी मोहन शर्मा आई से खितंग मजा खाइना हाइजगे मरमदी असिगुम्बा असी याम तांगना थोकपना मरम ओरगा नसी अहानबा राधा गोविंदगी मंदिर सिरा लिंगसिन बेरिबा राधा गोविंद खुरमजरी लोइनना लैगिद्रबा सागै असिगी अहलमन सिंह खुदिंगमक्ता खुरमजरी लोइनना ngasiगी लिंगसिन बेरिबा अहलमन सिंह अमदी इखा थंगबा इचा इनाउसिंग पुनमकपुसु आइना नुंगाइबा फोंदोकचरी आइसी नसाइगी अखोइगी हौरकपगी चौराकबा खरा खितंग पनबा मतमदा आइगी इनाउनिपाना ngasa हेपेट पनगरे कोइसे लखीश्वर हाइबा मगा नुतोन हाइबा मगा लखीपुरदा लाखी चंद्रकीर्ति महाराज की मतुंगदा सुरचान मतमदा मदुदा लैगिबना मरम ओरगा लखीपुर की ममांगी चपरौ चटपा हाइब्रा अदुगी लंबी दुदा चुराचान महाराज ला बोधचंद्ररा अमना ngसागे दोलाई तोंगमबगी मदुगी पुदना दोलाई दो हौजिक सही खरे ममांगददी लैब उई असुमाइना लखीश्वरदगी चरा नौदा हाइदरकपना अखोइना दुम्बेश्वर रोमदा मथंग हाइदरे अदुरगे आइगी इधौ कृष्णमणि से लखीपुरदा पोकपनी लखीपुरदा पोकपदगी जिरीदा लागा कृष्णमणि की चरा नौदा ओइना आइगी पाबुंग अरिबम गोविंद वल्लभ शर्मा आना एस्ट्रोलॉजी अमसुंग मंत्र पूजाना चिंबा यामकन ममिंग लेरंबा अदुगुंबा अदुगी मसानी कोई चरा नौदा मथंग मथंग इचिनिना मरीनी अदो हौजिक आइना अनी सुबनी असुमाइना मथंग मथंग चथरकपसिना हौजिकते युम पाले इचा इशू सिंग लेरे अदुगा अखोइगी लैहिदबा अहलमन सिंग मयाम अमसु यावख्रे ngasimak asigi sagaygi oiba aribam sagaygi karigumba group ama committee ama lup ama leinabasi aigi iyamba leigidraba aribam government sarma yamkana honarami adubu ahan singi matching oidaba amaga ngangna bada yamna id adjustment leitabana maram oraga matamdugi cooperation watpana maram oraga makoi ngamgide
ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤ ꯑꯔꯤꯕꯝ ꯁꯥꯒꯩꯒꯤ ꯑꯣꯏꯕ ꯀꯃꯤꯇꯤ ꯑꯃ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯅ ꯍꯧꯖꯤꯛ ꯍꯧꯕꯤꯔꯛꯇꯅ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯑꯔꯤꯕꯝꯒꯤ ꯃꯃꯟ ꯌꯥꯝꯂꯕ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯗꯤ ꯌꯥꯝꯅ ꯃꯃꯟ ꯇꯥꯡꯉꯕ ꯑꯔꯤꯕꯝꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯂꯕ ꯑꯔꯤꯕꯝꯒꯤ ꯁꯥꯒꯩꯁꯤꯅ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯇꯥꯛꯄ ꯈꯪꯗꯦ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯒꯤ ꯀꯁꯥꯔꯗ ꯂꯥꯛꯇꯅ ꯍꯥꯏꯔꯤꯕ ꯁꯤꯡꯒꯔꯕꯣꯟꯗ ꯂꯛꯈꯤꯄꯨꯔꯗ ꯑꯗꯨ ꯕꯈꯥꯟꯗ ꯗꯤꯕꯣꯡꯗ ꯄꯆꯥꯎꯗ ꯁꯨꯃꯥꯏꯅ ꯑꯔꯤꯕꯝ ꯈꯔꯁꯤ ꯑꯁꯨꯃꯥꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯇꯩ ꯃꯥꯏꯀꯩꯗ ꯂꯩꯈꯤꯕ ꯇꯥꯔꯒꯁꯨ ꯑꯁꯤꯗꯒꯤ ꯁꯟꯗꯣꯛꯈꯤꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯁꯨꯃꯥꯏꯅ ꯐꯪꯅꯩ ꯑꯗꯨꯅ ꯑꯔꯤꯕꯝꯁꯦ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯁꯨ ꯄꯟꯈ꯭ꯔꯦ ꯇꯝꯄꯥꯛꯂꯥꯏ ꯂꯥꯠꯄꯝ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯒ꯭ꯔꯨꯞꯅꯤ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞ ꯑꯇꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯔꯤꯕꯝꯁꯦ ꯀꯁꯥꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯖꯤꯔꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯔꯤꯕꯝ ꯌꯥꯝꯅ ꯂꯥꯛꯇꯅ ꯂꯩꯕꯒꯤ ꯄꯥꯎ ꯇꯥꯏ ꯑꯗꯨꯕꯨ ꯑꯔꯤꯕꯝ ꯃꯌꯥꯝꯁꯤꯡ ꯀooperation ꯇꯧꯅꯅꯕꯒꯤꯗꯃꯛ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯀꯔꯤ ꯇꯧꯔꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯔꯤꯅꯣ ꯃꯗꯨꯁꯨ ꯈꯖꯤꯛꯇꯪ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯄꯟꯕꯤꯕ ꯄꯥꯝꯖꯩ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯒꯤ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯊꯝꯖꯕꯗ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ MA MPhilꯅꯤ ꯂꯣꯏꯅꯅ ꯑꯩ ꯃꯃꯥꯡꯉꯩꯗ ꯄ꯭ꯔꯦꯁ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯏꯝꯐꯥꯜꯗ ꯂꯥꯃꯩ ꯊꯥꯝꯕꯤꯗ ꯆꯦꯐꯣꯡ ꯑꯣꯏꯅ ꯗꯦꯜꯂꯤ ꯄꯦꯄꯔ ꯑꯣꯏꯅ ꯇꯧꯖꯔꯝꯃꯤ ꯍꯧꯖꯤꯛ ꯇꯦꯟꯁꯜꯂꯕꯗ ꯑꯩ ꯑꯣꯖꯥ ꯑꯣꯏꯖꯔꯤ ꯂꯣꯏꯅꯅ ꯂꯤꯒꯦꯜꯒꯨꯝꯕꯒꯤ ꯊꯕꯛ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯄꯨꯖꯥꯅꯆꯤꯡꯕ ꯑꯃ ꯑꯁꯤꯅꯆꯤꯡꯕ ꯕ꯭ꯔꯥꯍ꯭ꯃꯟꯒꯤ ꯊꯕꯛꯁꯤꯡꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯆꯥꯅꯕ ꯁꯤꯟꯐꯝꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯤ ꯀooperation ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯗꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕꯝ ꯁꯥꯒꯩꯒꯤ ꯒ꯭ꯔꯨꯞ ꯑꯁꯦ ꯍꯤꯡꯒꯠꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯝꯗ ꯇꯧꯖꯒꯅꯤ ꯇꯧꯕꯇꯗꯤ ꯑꯩꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯍꯥꯏꯕꯗꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯕꯣꯗꯤꯅꯆꯤꯡꯕꯗ ꯑꯩ ꯌꯥꯝ ꯀꯟꯅ ꯁꯔꯨꯛ ꯌꯥꯕꯗꯤ ꯉꯝꯖꯔꯣꯏ ꯑꯩ ꯇꯣꯉꯥꯟꯕ ꯃꯇꯝꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯌꯥꯕ ꯑꯩ ꯇꯧꯖꯒꯅꯤ ꯑꯇꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯏꯆꯥꯁꯤꯡꯅ ꯇꯧꯕꯤꯔꯤꯕꯁꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯄꯦꯜꯂꯦ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯦꯟꯇꯛꯅ ꯊꯝꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯁ꯭ꯔꯤ ꯕ꯭ꯔꯣꯖꯦꯟꯗ꯭ꯔ ꯁꯔꯃ बाजी मिंग श्री लेखिद्रबा धीरेन्द्रलाल शर्मा बाजी की सिंगरबोन हिस्नाम लेकाइदगिनी बाजी की इचिन इनाउ पुनमक्ति ख्वाइदगी अहन अदुगी अइगी मखा ताबा मधुचंद्र शर्मा अमसुंग महेंद्र शर्मा लेहौरी अखोय हुजिक सिंगरबोन हिस्नाम लेकाइदगिनी मखा ताब ꯑꯩꯒꯤ ꯃꯤꯡꯅ ꯃꯙꯨꯆꯟꯗ꯭ꯔ ꯁꯔꯃ ꯑꯔꯤꯕꯝ ꯍꯧꯖꯤꯛ ꯑꯔꯤꯕꯝ ꯁꯥꯒꯩ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯄꯨꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯔꯤꯕꯝ ꯃꯣꯍꯦꯟꯗ꯭ꯔ ꯁꯔꯃ ꯕꯥꯖꯤꯒꯤ ꯃꯤꯡꯅ శ్రీ ꯑꯔꯤꯕꯝ ꯙꯤꯔꯦꯟꯗ꯭ꯔꯂꯥꯜ ꯁꯔꯃ ꯑꯩ ꯁꯤꯡꯒꯤꯔꯕꯣꯟ ꯍꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯔꯥꯖꯨ ꯁꯔꯃ पाबुंगी लेगिद्रबा ममिंगना अरिबम गोविंदलाल शर्मा इकोई पाबुंग अरिबम गोविंदलाल शर्मा गा अदोगी इकोई ताचौगी पाबुंग अरिबम धीरेन्द्र लाल शर्मा गा मची मनावनी अदो आई हुजी खुनौद लेजरी लखीपुर खुनौद आइगी मिंग अरिबम नादिया शर्मा आइगी पाबुंगी मिंगना अरिबम नरहरि शर्मा इमागी मिंगना ए लखीरानी आइगी लेफम दे दिबोंग में लेके सी मफम सिगिनी आइगी मिंग अरिबम बंकबियारी शर्मा आइगी लेफम हरफम गिरी कसार बकाल आई हौजी गिरी बाजार लेजरी आइगी मिंग अरिबम तिजन शर्मा दिबोंग ममया लेकाइद लेरमने हजुकना दिबोंग मखा लेकाइद ओनख्रे पाबुंगी मिंगना लेखिद्रबा अरिबम बाबुतन शर्मा हेलो आइगी मिंग नीलकृष्ण शर्मा कौवे अदो आइबो होय पाना निकताय शर्मा कौरे आई कमंगा द पोको पसा मने
ꯑꯗꯨꯕꯨ ꯑꯩ ꯁꯨꯕ ꯂꯩꯈꯤꯗꯕ ꯂꯩꯇꯕꯅ ꯑꯩ ꯗꯤꯃꯥꯄꯨꯔꯗ ꯑꯗꯨꯝ ꯂꯩꯗꯅ ꯗꯤꯃꯥꯄꯨꯔꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯧꯗꯨꯅ ꯂꯩꯗꯅ ꯑꯩ ꯁꯨꯔ ꯅꯣꯝꯃꯒ ꯊꯣꯛꯅ ꯆꯥꯔꯒ ꯇꯧꯗꯅ ꯂꯩꯖꯔꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯈꯛ ꯊꯝꯕꯤꯔꯝꯃꯤ ꯏꯄꯥꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯗꯤꯃꯥꯄꯨꯔꯗ ꯂꯩꯔꯦ ꯑꯩꯁꯦ ꯋꯥꯗꯤ ꯌꯥꯝ ꯉꯥꯡꯅꯤꯡꯕꯅꯤ ꯑꯩꯁꯦ ꯄ꯭ꯔꯣꯐꯦꯁꯟꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯀꯣ ꯑꯩ ꯆꯍꯤ 90 ꯍꯦꯜꯂꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯣꯖꯥ ꯑꯃꯗꯨ ꯈꯅꯥꯎꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅ ꯌꯥꯝ ꯁꯥꯡꯅꯗꯤ ꯉꯥꯡꯉꯝꯗꯦ ꯁꯛꯇ ꯇꯥꯛꯆꯒꯦ ꯑꯩ ꯂꯩꯈꯤꯗ꯭ꯔꯕ ꯁꯔꯒꯤꯌꯣ ꯅꯤꯜꯀꯥꯟꯇ ꯁꯔꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯔꯤꯕꯝ ꯅꯤꯈꯤꯜ ꯁꯔꯃꯥ ꯂꯈꯤꯄꯨꯔ ꯇꯥꯎꯟ ꯋꯥꯔꯗ ꯅꯝꯕꯔ 2 दगिनी शायरा आई लोसिंजरी ꯑꯩꯒꯤ ꯃꯤꯡ ꯑꯔꯤꯕꯝ ꯁꯤꯕꯗꯠꯇ ꯁꯔꯃ ꯑꯩꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯔꯤꯕꯝ శ్రీ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯁꯔꯃ ꯑꯩ ꯂꯈꯤꯄꯨꯔ ꯂꯦꯟ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ శ్రీ తరుణ్ శర్మ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯃꯤꯡꯅ ꯕꯦꯅꯨ ꯁꯔꯃ ꯀꯧꯏ ꯑꯩꯒꯤ ꯂꯩꯐꯝ ꯂꯈꯤꯄꯨꯔ ꯋꯥꯔꯗ ꯅꯝꯕꯔ 2 ꯂꯦꯂꯥꯀꯥꯏ ꯑꯩꯒꯤ ꯃꯤꯡ ꯅꯤꯁꯤꯀꯨꯃꯥꯔ ꯁꯔꯃ ꯑꯩ ꯂꯈꯤꯄꯨꯔ ꯂꯦ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯒꯤ ꯃꯃꯤꯡꯅ ꯅꯤꯔꯨꯄꯣꯝ ꯁꯔꯃ ꯑꯩꯒꯤ ꯃꯤꯡ ꯑꯔꯤꯕꯝ ꯁꯔꯕꯦꯁ꯭ꯋꯔ ꯁꯔꯃ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯒꯧꯔꯃꯅꯤ ꯁꯔꯃ ꯑꯩ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯑꯔꯤꯕꯝ ꯕꯤꯁꯔꯨꯞ ꯁꯔꯃ ꯑꯩ ꯁꯤꯡꯔꯕꯨꯟ ꯍꯥꯏꯁꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ 이보톤 ꯁꯔꯃ ꯉꯁꯤꯒꯤ ꯑꯔꯤꯕꯝ ꯁꯥꯒꯩ ꯃꯌꯥꯝꯅ ꯇꯤꯟꯕꯤꯕꯁꯦ ꯎꯕꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯤꯟꯅꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯇꯝ ꯆꯥ ꯇꯤꯟꯅꯁꯥꯏꯅ ꯈꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯔꯤꯕꯝ ꯅꯤꯄꯦꯟꯗ꯭ꯔ ꯁꯔꯃ ꯑꯩ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯖꯤꯔꯤꯕꯥꯝ ꯀꯣꯂꯦꯖꯇ ꯑꯗꯨꯕꯨ ꯑꯩ ꯏꯅꯥꯎꯅꯨꯄꯥꯁꯨ ꯂꯥꯛꯏ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯨꯟꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯟꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯑꯩꯒꯤ ꯏꯃꯤꯡ ꯑꯔꯤꯕꯝ ꯔꯣꯍꯤꯅꯤ ꯁꯔꯃ लखीपुर खुनौदगिनी इपागी मिंगना गोपिका मोहन शर्मा कोई ꯑꯩꯒꯤ ꯃꯤꯡ ꯑꯔꯤꯕꯝ ꯗꯤꯄꯛ ꯁꯔꯃ ꯑꯩꯒꯤ ꯄꯥꯕꯨꯡ ꯃꯃꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯔꯤꯕꯝ ꯏꯕꯣꯇꯣꯟ ꯁꯔꯃ ꯁꯤꯡꯒꯦꯔꯄꯣꯟ ꯍꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯑꯩꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯅꯤꯀꯦꯜ ꯁꯔꯃ ꯂꯈꯤꯄꯨꯔ ꯂꯦꯟ ꯂꯩꯀꯥꯏꯗꯒꯤ ꯑꯩꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯑꯚꯤꯅꯥꯚ ꯁꯔꯃ ꯑꯩꯈꯣꯏ ꯄꯥꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯔꯥꯖꯨ ꯁꯔꯃ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯕꯦꯕꯤꯇꯥ ꯁꯔꯃ ꯑꯩ ꯈꯨꯅꯧ ꯂꯈꯤꯄꯨꯔꯗꯩ ꯑꯩꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯇꯥꯔꯛ ꯁꯔꯃ ꯑꯩꯈꯣꯏ ꯄꯥꯒꯤ ꯃꯤꯡꯅ ꯒꯨꯅꯤꯟꯗ꯭ꯔ ꯁꯔꯃ ꯑꯩꯅ ꯄꯆꯥꯎꯗꯒꯤ ꯑꯩꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯑꯅꯤꯔꯨꯗ ꯁꯔꯃ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯡꯅ ꯃꯣꯍꯦꯟꯗ꯭ꯔ ꯁꯔꯃ ꯑꯩ ꯁꯤꯡꯒꯦꯔꯕꯣꯟꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯁ꯭ꯌꯥꯝ ꯁꯔꯃ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯒꯣꯔꯀꯤꯁꯣꯔ ꯁꯔꯃ ꯂꯩꯐꯝ ꯅꯥꯖꯤꯔꯒꯥꯠ ꯗꯤꯒꯂꯤꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯕꯥꯕꯨꯊꯣꯏ ꯁꯔꯃ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯀꯥꯂꯤꯃꯣꯟ ꯁꯔꯃ ꯑꯩꯒꯤ ꯂꯩꯐꯝꯅ ꯂꯈꯤꯄꯨꯔ ꯂꯦꯟ ꯂꯩꯀꯥꯏꯗꯒꯤ ꯑꯔꯤꯕꯝ ꯑꯣꯡꯕꯤ ꯂꯛꯈꯤꯔꯥꯅꯤ ꯗꯦꯕꯤ ꯑꯩꯒꯤ ꯀꯩꯅꯣꯅ ꯀꯔꯦꯟ ꯏꯄꯨꯔꯣꯏꯕꯩ ꯃꯤꯡꯅ ꯍꯥꯏꯔꯗ ꯅꯪꯐꯥꯎ ꯃꯃꯤꯡ ꯏꯅꯔꯍꯔꯤ ꯁꯔꯃ ꯗꯤꯕꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯩꯒꯤꯅꯦ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯕꯤꯅꯥ ꯁꯔꯃ ꯑꯗꯣ ꯑꯩ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡꯗꯤ ꯃꯅꯤꯆꯟꯗ꯭ꯔ ꯁꯔꯃ ꯂꯩꯐꯝꯗꯤ ꯑꯩ ꯍꯧꯖꯤꯛ ꯕꯤꯅꯥꯀꯥꯟꯗꯤꯗ ꯂꯩ ꯄꯥꯔꯠ 1ꯗ ꯑꯩ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯏꯃꯤꯡ ꯁꯀꯨꯟꯇꯂꯥ ꯁꯔꯃ ꯑꯔꯤꯕꯝ ꯔꯥꯅꯤ ꯁꯔꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯅ ꯃꯥꯏ ꯃꯍꯨꯠ ꯁꯤꯜꯂ ꯂꯥꯛꯆꯕ ꯂꯩꯐꯝꯅ ꯂꯈꯤꯄꯨꯔ ꯈꯨꯃꯟꯒꯤ ꯑꯩꯒꯤ ꯃꯤꯡ ꯑꯔꯤꯕꯝ ꯃꯤꯅꯥ ꯀꯨꯃꯥꯔꯤ ꯁꯔꯃ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯔꯤꯕꯝ ꯕꯕꯥꯁꯅꯥ ꯁꯔꯃ ꯑꯩ ꯕꯀꯥꯜ ꯀꯁꯥꯔ ꯑꯁꯥꯝꯗꯒꯤꯅꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯕꯤꯅꯥꯀꯥꯟꯗꯤꯗꯒꯤꯅꯤ ꯑꯔꯤꯕꯝ ꯅꯤꯉꯣꯜ ꯏꯕꯦꯝ ꯕꯤꯁꯛ ꯁꯔꯃ ꯑꯔꯤꯕꯝ ꯄꯨꯆꯥꯎꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯑꯔꯤꯕ ꯂꯈꯤꯄꯨꯔꯒꯤ ꯂꯩꯐꯝꯅ ꯑꯩ ꯂꯈꯤꯄꯨꯔꯅꯤ ꯏꯕꯣꯇꯣꯟ ꯁꯔꯃꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯟꯅꯤ ꯑꯩꯒꯤ ꯃꯤꯡ ꯂꯛꯈꯤꯔꯥꯅꯤ ꯁꯔꯃ ꯑꯩ ꯁꯦꯡꯒꯔꯕꯣꯟꯗ ꯑꯣꯡꯖꯕꯅꯤ ꯍꯧꯖꯤꯛꯅ ꯕꯤꯅꯥꯀꯥꯟꯗꯤ ꯄꯥꯔꯠ 1ꯗ ꯂꯩꯖꯔꯤ ꯑꯩ ꯑꯔꯤꯕꯝ ꯑꯣꯡꯕꯤ ꯕꯤꯅꯥ ꯁꯔꯃ ꯑꯩ ꯂꯈꯤꯄꯨꯔ ꯂꯦꯟ ꯂꯩꯀꯥꯏꯒꯤ ꯑꯔꯤꯕꯝꯒꯤ ꯃꯧꯅꯤ
ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯍꯜ ꯂꯃꯟ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯑꯔꯤꯕꯝ ꯕꯦꯂꯥꯔꯥꯅꯤ ꯁꯔꯃ ꯑꯩ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯄꯆꯥꯎꯒꯤ ꯄꯥꯕꯨꯡ ꯒꯣꯕꯤꯟꯗ ꯕꯂꯣꯛꯀꯤ ꯃꯃꯧ ꯖꯥꯏꯃ ꯑꯣꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯩ ꯑꯔꯤꯕꯝ ꯄꯥꯕꯨꯡ ꯄꯨꯛꯆꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯟꯅꯤ ꯑꯩꯒꯤ ꯏꯃꯤꯡ ꯏꯅꯥꯎꯕꯤ ꯁꯔꯃ ꯑꯩ ꯕꯈꯥꯟꯒꯤ ꯑꯗꯨꯝꯃꯤ ꯏꯕꯦꯝꯗꯨꯝꯃꯤ ꯁꯔꯃ ꯑꯔꯤꯕꯝ ꯃꯌꯥꯝ ꯑꯔꯤꯕꯝꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯕꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯂꯛꯈꯤꯄꯨꯔꯒꯤ ꯅꯤꯔꯨꯄꯣꯝꯒꯤ ꯃꯧꯅꯤ ꯑꯩꯒꯤ ꯃꯤꯡ ꯏꯕꯦꯇꯣꯝꯕꯤ ꯀꯧꯏ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯑꯔꯤꯕꯝ ꯑꯣꯡꯕꯤ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯣ ꯕꯜꯂꯣꯛ ꯁꯔꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯅꯟꯗꯔꯥꯅꯤ ꯁꯔꯃ ꯁꯤꯡꯒꯤꯕꯣꯟ ꯑꯔꯤꯕꯝꯗ ꯑꯣꯡꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯑꯔꯤꯕꯝ ꯑꯍꯤꯂꯥ ꯁꯔꯃ ꯁꯤꯡꯒꯤꯔꯕꯣꯟ ꯍꯩꯁꯅꯥꯝ ꯂꯩꯀꯥꯏꯒꯤ ꯑꯩꯒꯤ ꯃꯤꯡ ꯑꯔꯤꯕꯝ ꯁꯥꯒꯩꯗ ꯑꯣꯡꯕꯤ ꯁꯤꯡꯒꯤꯔꯕꯣꯟ ꯍꯩꯁꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯄ꯭ꯔꯦꯃꯤꯂꯥ ꯁꯔꯃ ꯌꯥꯔꯦ ꯍꯥꯏꯔꯣ ꯄꯥꯏꯔꯗꯤ ꯍꯥꯏꯔꯣ ꯁꯣꯝꯗ ꯆꯤꯡꯉꯣꯏ ꯃꯥꯜꯂꯦ ꯑꯩꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯑꯣꯡꯕꯤ ꯔꯥꯙꯥꯃꯅꯤ ꯁꯔꯃ ꯁꯤꯡꯒꯤꯔꯕꯣꯟ ꯍꯩꯁꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯁꯔꯃꯤꯂꯥ ꯁꯔꯃ ꯑꯩ ꯍꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯔꯤꯕꯝ ꯑꯣꯡꯕꯤ ꯑꯩꯒꯤ ꯃꯤꯡ ꯕꯤꯟꯗꯥꯔꯥꯅꯤ ꯁꯔꯃ ꯀꯧꯔꯤ ꯗꯤꯃꯥꯄꯨꯔꯗ ꯂꯩ ꯑꯩꯒꯤ ꯃꯤꯡ ꯑꯔꯤꯕꯝ ꯕꯤꯀꯤ ꯁꯔꯃ ꯑꯩ ꯑꯔꯤꯕꯝ ꯅꯤꯂꯥ ꯁꯔꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯂꯩꯐꯝꯅ ꯗꯤꯕꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏꯅꯤ ꯑꯩꯒꯤ ꯃꯤꯡ ꯁꯣꯕꯤꯇꯥ ꯁꯔꯃ ꯑꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯅꯗꯤꯌꯥ ꯁꯔꯃꯒꯤ ꯅꯨꯄꯤꯅꯤ ꯂꯩꯐꯝꯅ ꯗꯤꯕꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯩꯒꯤ ꯃꯤꯡ ꯑꯦ ꯔꯣꯁꯅꯤ ꯁꯔꯃ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯇꯔꯨꯟ ꯁꯔꯃ ꯑꯩꯒꯤ ꯃꯃꯥꯒꯤ ꯃꯤꯡꯅ ꯔꯃꯤꯅꯥ ꯁꯔꯃ ꯑꯩ ꯂꯛꯈꯤꯄꯨꯔ ꯂꯦꯟ ꯂꯩꯀꯥꯏꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯑꯔꯤꯕꯝ ꯁꯨꯅꯤꯇꯤ ꯁꯔꯃ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯕꯤꯁꯔꯨꯞ ꯁꯔꯃ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯁꯔꯃꯤꯂꯥ ꯁꯔꯃ ꯑꯩ ꯁꯤꯡꯒꯔꯕꯟ ꯍꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯁꯨꯅꯤꯇꯥ ꯁꯔꯃ ꯑꯗꯨꯒ ꯂꯩꯐꯝꯅ ꯂꯛꯈꯤꯄꯨꯔ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛꯀꯤ ꯃꯤꯡꯅ ꯑꯔꯤꯕꯝ ꯒꯣꯕꯤꯟꯗꯂꯥꯜ ꯁꯔꯃ ꯄꯨꯝꯅꯃꯛꯄꯨ ꯍꯣꯡꯂꯣꯅ ꯈꯨꯔꯨꯝꯖꯒꯦꯀꯣ ꯑꯩ ꯌꯥꯝꯅꯗꯤ ꯍꯩꯖꯗꯦ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯩꯔꯛꯄꯅꯤꯅ ꯇꯁꯦꯡꯅ ꯑꯔꯤꯕꯝ ꯕꯤꯀ꯭ꯔꯝ ꯁꯔꯃ ꯑꯔꯤꯕꯝ ꯕꯦꯅꯨ ꯁꯔꯃꯒꯤ ꯃꯆꯥꯅꯨꯄꯥ 5 ꯁꯨꯕ ꯑꯁꯤꯗ ꯍꯥꯏꯖꯔꯒ ꯑꯩ ꯌꯥꯝꯅꯗꯤ ꯍꯩꯇꯦꯀꯣ ꯁꯨꯝꯕ ꯃꯔꯛꯁꯦ ꯑꯩꯈꯣꯏꯅ ꯌꯥꯎꯔꯛꯇꯕꯅꯤꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯍꯜꯂꯣ ꯑꯩꯒꯤ ꯃꯃꯤꯡ ꯑꯔꯤꯕꯝ ꯏꯅꯥꯎꯇꯣꯝꯕ ꯁꯔꯃ ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯃꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯔꯤꯕꯝ ꯕꯥꯕꯨꯇꯣꯟ ꯁꯔꯃ ꯑꯩ ꯗꯤꯕꯣꯡꯒꯤꯅꯤ
Mamo, sudah lebra. Suka karena ini caca Siga sang ở đây làm sao mà đi học.